Aimol furup asi sinkuki kanglupta yawi haina lairik amatta ikiba laite Dr. Sandramani. Dr. T.I. Sandramani na iba lairikta Aimol furup asi sinkuki kanglupta yawi haina media da phongdorogliba do aranba yumpham yaudaba wafam ne adugumba lairik amatta ikiba laite haina Dr. Sandramani masamagna phongdorokle. Ngarang gari da laiba Manipur International University da paumisinga unaba mada University asigi Directorate of Regional Language and Research ki din suway diba Professor Sandramani na hay Aimol sing asi Manipur ge yellow mi ama way na state asigi tongan-tongan ba mapamsing da kul taraga mga rom kundari Aimol sing asi Manipur da kundari ba lamdam asiga tana thana ba yadra ba ethnic community aman ne community ase chaitharol kumbaba 1989 ge anisuba edition gi page number 50 da Aimol sing asi kumza lising amaga chatruk humbudraga nipan Mitay ning thau pai khwambagi matamdagi khundaduna leirame masigi mathakta Manipurgi puwarida golden era oideba mitay ning thau pamaiba natraga garvaniwas hairaga su khangnaba barmesing nasu yamna kinakhiba ning thau asigi matamdasu Manipurda Aimol sing khundaduna lei haibagi khudam sing yamna mayek seng na palle makhoi ase chaksa yuthak yumlei gaire amasung sanabida mitay singa yamna manai haina phongdokhe Mahagna hai Aimol sing asi kumza lisingani taret nipandagi hauduna kumza lisingani taramathoi taragani thoi phawbada akaknaba development of Aimol language ki makada Manipurgi yellow phurup ni haiduna taramathoi suba 5-year plan da reflect tawkhiba leire loinana Aimol sing asi yellow mi amani haiduna India laingakna expenditure tawkhiba su leikhre haina mahagna phongdokhe